आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरु ओइबा पाव मुख्यमंत्री नोंथोंबम बिरेना हाइरी योगा हाइबसी हौजिकी मतमदा अखोइगी पुंसिगा तना तहनबा यादबा म ओइरक्ली लैबाक असिगी मफम कयादा इन्फ्लुएंजा संदोरक्लिबा असिगी येंगलगा राज्य असिदा लाइना असि संदोकपा थिंगनबा मियामना चेक्सिनबा राज्यगी हेल्थ सर्विसेसना खंगनली लिसिंग अनि कुनिथोइगी इसिंग इचाव अमदी चिंग निखाइबना चिंगबगी थौदोकसिंगना सोकल्लबा राज्य मंगादा नेशनल डिजास्टर रेस्पॉन्स फंड की मखादा लुपा कोटी लिसिंग अमा चानिपान तरा तरुक हेनबगी तेंगबांग पीबा केंद्रना यारे अमसुंग इंडियन रेलवेजना मसिबु मालेंगी ख्वाइदिगी चावबा ग्रीन रेलवे ओहेनबा मिशन मोता थबक पाइखटली मुख्यमंत्री नोंथोंबम बिरेना हाइरी योगा हाइबसी हुजिकी मतमदा अखोइगी पुंजिगा तन अतहनबा यादबा म ओइरक्ली न्यू दिल्ली दंगारंग योगा महोत्सव हुदोकपगी थौरमदा श्री बिरेना हाई योगबु मालेमगी मियामदा अमसुंग लेबाक असिगी मियामदा निंगथिना खंगनबगा लोइनाना मसिबु योखतनबा होटनगदबनी महांगना हाई यूनिवर्सिटी सिंगदा योगागी डिपार्टमेंट हांगदोकनबा केंद्रगी ह्यूमन रिसोर्स एंड डेवलपमेंट कमिटीना सेंट्रल यूनिवर्सिटी तरुक हनगटपगी मनुंगदा मणिपुर यूनिवर्सिटी सु याउरी महांगना हाई राज्य असिदा योगबु मियामना पामनबा नोंगमा नोंगमगी हेनगलक्ली राज्य असिगी एजुकेशनल इंस्टीट्यूशन सिंग हेल्थ अमसुंग सिक्योरिटी फोर्स न चिंगबा याउना मियामना योगबु थवाई याउना सानरी नुमित हुमनी चथगदबा योगा महोत्सव असिदा आंगनवाड़ी वर्कर सेल्फ हेल्प ग्रुप सिंग अमदी नुपी सिंगी याइफत हरांगी थबक पाइखटपा लुप कयागी मिहुत सिंग सरुक यारी ngasi nini chanba numita yoga demonstration akhang ahi singna wangangba bhajan sakpa quiz elocution amasung poster presentation competition na chingba pangthokani leibak asigi mafam kayada influenza sandorakliba sigi yenglaga rajya asida laina si sandorakpa thingnaba miyamna cheksinaba rajyagi health services ki director Dr. K.S. Sasikumar Mangangna thokpa cherol amana hairi लाइना सितगी ngak thoknaba miyam tinba mafamda loktin sitoktanaba khutsa chena hamdoktana mit maida paidanaba doctor ga tanaba tawdana antibiotic sing chadanaba atopaga thengnabada khutsa soknabana chingba tawroidabani khutsa sapon sijinaduna changnaina hamdoknaba lokhuba amadi akthi khanba matamda rumalna chinnamadi naton khanjinba ising amadi atai mahi sing marang kaina thakpaga loinana machi oiba chinjak chabaga loinana miyam tinba mafamda yariba mkhai changdanaba su cherol aduna hairi laina sigi layong hek urakpada khudakta pau pinabasu cherol aduna hairi मरक असिदा नागालैंड एक्विट रेस्पिरेटरी इन्फ्लुएंजा मानब लाइना नाबा मियोय चाटेट कुलुमदोय थेंगनारे मखोय मनुंगदा 38 अरुब फिबम यौरे हाइरी राज्य सरकारना हाई लाक्लिबा केससिंग अदु लेबोरेटरी दा चांगेंग तौद्रबसु इन्फ्लुएंजा अमसुंग सेवियर एक्विट रेस्पिरेटरी इन्फेक्शन की केस होयगनी हाइरी फिबम अदु कुपना येंगसिले हाइनसु सरकार की पाउना हाइरी नागालैंड सरकार सुलाइना si संदोरप थिंगनबा खुदसा सेंगना हमदोकपगा लोइनाना चेक्सिन थौरांग लौखटनबा खंगनख्रे एयरपोर्ट एडवाइजरी कमिटी की चेयरमैन सु ओइरिबा केंद्र की मपाल थौरम अमसुंग शिक्षा की राज्य मंत्री डॉक्टर राजकुमार रंजन सिंह सभापति ओइदुना इम्फाल इंटरनेशनल एयरपोर्ट था सिगी 19 की नुंथिल पुंग अमदा एयरपोर्ट एडवाइजरी कमिटी की मिफम पांगथोकनी मिफम असिदा इम्फाल इंटरनेशनल एयरपोर्ट सेंगबटनबगी जात्रा हुनबा यावना वफम कया खनगनी हाइरी केंद्र की गृह मंत्रालयना इंग्लिशिंग अनि कुनिथोगी ओइना ख्वाइदिगी फबा पुलिस स्टेशन सिंग खंगटपदा मणिपुर की ओइना इम्फाल पुलिस स्टेशन ना ख्वाइदिगी फबा पुलिस स्टेशन की मना फंगले इम्फाल वेस्ट डिस्ट्रिक्ट पुलिस की एसपी ऑफिसर ngarang pangthokpa tawram amada DGP P Dongelna इम्फाल पुलिस स्टेशन की OC N Ingochada बेस्ट पुलिस स्टेशन की मना अदु खुसिनकी बोर्ड ऑफ सेकेंडरी एजुकेशन मणिपुर न लोबा कुमसी जैगी हाई स्कूल लिविंग सर्टिफिकेट एग्जामिनेशन था सिगी 13 तगी हौरगनी मथंग तागी 19 पाव चथगदब परीक्षा सिदा पुन्ना महिरोय 19 हेनबना सरुक यागनी
Bishnupur District Police Commando gi kangbu amana ngarang National Highway 2 gi Kainau area da achat awuk sing check tawbada Imphal lomdagi huran nuna purakpani haiba bolero ama amasung makhoina sijenaba I10 car ama pharaba miyoi sing amasung gari sing adu Bishnupur Police Station da makhata ba thabak lokhanaba sinakre hairi Ahanba Meghalaya International Film Festival ngasi numidang waram Silongi State Central Library gi Youth Hoso Tham Auditorium da hauragani Film Festival asi raja dugi filmmaker singi Silong da base tawba Register Society Meghalaya Filmmakers Association na sinbani Numit mangani chatagadaba festival asida film amadi documentary humpu manga hena utkani tabiriba pawasi Akashbani Imphal dagini English singani kuni thoida thokhiba ising ichau chingning khaiba masung akhak araw yauna braja tabagi thodok singa sollaba raija mangada National Disaster Response Fund NDRF ki makhada lupa koti lising amachani pantara taruk henbagi tengbang piba kendra na yare raija manga sigi manungda Assam Nagaland Meghalaya Himachal Pradesh amasung Karnataka yauri Kendra gi Giriha Mantri Amit Shah na Sabapati oinuna semkhiba awangba thaki committee amana ngarang tengbang adu piba yakhibani cherol amada Giriha Mantralaya na hairiba senpham asi lising ani kuni thoi kulhumdoi gi senpham chahida kendra na raja singi state disaster response fund da pikhiba senpham adugi mathaktani Kendra Sarkar na Raja kun mangagi SDRF ta lupa koti lising tara manga chatet humphudrai na aduga Raja mari dana NDRF tagi lupa koti changwa sumna anirom hanana pikhabani Indian Railways na masibu malengi khwaidagi chawa Green Railway ohenaba mission mota tabak paikhatli lising ani kunthagi mamangda railgari singdagi carbon sukha thadok tanabasu honari Rail Mantralaya na hai Uttar Pradesh da railway line chingda mai pibagi thabak pumloi loisilaba matungda railways na anoba pandam ama phangba ngamle Uttarakhand gi railway line chingda su mai mapung phana phanghale haina su railways na hairi Uttarakhand da hujik lairiba kilometer 493 changba broad gauge gi sarukta chada chama mai phangale Masina rail gari chentok chetin tawbagi asangba khrasu hantha hanbada natana akoibagi phibam da sohandaba mamongda pochai amadi mi putok puchin tawba ngamle mapalamdagi songdoktriba thau puchilakbagi changsu hantha halle Lisingani tara mangagi April thada Pradhan Mantri Mudra Yojana lingkhatkiba matungdagi ahujik phawada loan oina koti 19 gi mathakta pikre Lok Sabha da iduna pikhiba paukhumda Kendra gi Sel Thum Raja Mantri Dr. Bhagawat ki Sanrao Karatna hai masigi manungda loan koti 13 henbadi nupi entrepreneur sing da pikhibani Mahakna hai schedule caste schedule tribe amasung OBC dana loan koti kun lom pikhi Mantri na makhata na hai labor amasung employment mantralaya na Pradhan Mantri Mudra Yojana gi makhada thabak pibagi chang yengsinaba jati gi thakta sample survey ama chataki survey adugi matung ina lisingani tara manga degi tara nipan phawbada scheme asina leibak asida miyoi koti ama lak tara ni thoiromda thabak pibangam ki Dr. Bhagawat na hai emergency credit line guarantee scheme gi makhada micro small amasung medium enterprises MSME da lupa koti lak ahum lising humphuma thoigi senpam loan oina pikhi mahakna hai COVID-19 laichat ki chaiteng nangluraba matungda matik chaba MSME sing amasung lalol itiki enterprises singna makhoigi lalot thigi thabak amuk hujaba yanaba Atmanirbhar Bharat Abhiyan gi makhada scheme asi ahdokhibani Machina loan gi sentang phangba mioi koti ama lak tara mapanda kanaba phangalle aroibada maruiba paw amu anna Mukhyamantri Nongthombam Birena hairi yoga haibasi hujiki matamda aikhoigi punchiga tatna thanaba yadaba ma oirakli Laibak asigi mafam kayada influenza sandorakliba asigi yenglaga raja sina laina asi sandorakpa thingnaba miyamna chekchinaba raja gi health services na khangalli
Lisingani Kunitogi, Sing Chow Amadi Jing Ninkhaibana Jingbagi, Todok Singna, Soal Labaraja Mangada, National Disaster Response Pangi Makada, Lupakwati Lisingamazani Pantarata Henbagi Tengbang Biba, Kendra Nayare, Amasung, Indian Railways na Masibu, Malengbi, Quaidis our Green Railway, Ohenaba, Miss Hanmota Tabak Paikatli, Paulo Jere.